mayambu Amazing Bible Prophecy Ministry na taram noksari ngasi su makhatana Thajaba Thaujan Wenda thang amasung pap na lauriba thaudang arang khubam da lauriba thaudang asi ki part 3 maroi na ngasi ki topic na Thajabagi Mapanna Shengdokpiba Thajaba amasung Thawai Asengbagi Mapanna Shengdokpiba hairiba asigi maramda ikoi nei naminasi basigi series ase mathang manau naine nakoi tapiu ahanbada ikoi ishora pathna tausi sagada laiba ipa isho yam thaga sare na ki tawgandagi ikoina matau karamna ikoina dharma semba aduga matau karamna ikoi busuman biba sengdokpiba phangadagi habjigi maramda arang kubun karamna phangadagi habjigi maramda ikoina nainari masidana hangna popibiu basigi samamna khudungmak nana kon biduna bible na takpiba asengbado asumbadugi matungna sakpang manbiu thawai asengbana engonda suloina biu tari bisinaw sinusna na popibiu asumbase lauduna ikoi suna kini tholeba kitam thorang tobu ngamba ohen biu Prabhu Jesu Christ gi mingda khurumjari amen khoina mamang da karam na ikoi bu suman bibra haibade ikoi gi pap kopibra haibadugi maramda ikoina samlamna nei nakhre adumaina tawduna ikoi bu Prabhu Jesu Christ da ikoina sangba matamda ikoi gi pap khuding makaloina na ikoina magi khoya khara tubo matamda mahang na ikoi bu lemna ma ki thaujana ma akoina mongonda thajabagi mapana lemna sumanbi akoigi hokiba punsi gi pa makhaido mangna loina kokpi aduga madudagi mahangna mo akoigi thamoida amuk thawai sengba pibiduna akoida akoibu naungna pohanbagi process to amuk hawi adumna naungna pokpudagi mapana akoida akoina hana akoigi punsida tawramba phattaba pa makhaido Prabhu Jisuna pibiba pangal sakti adugi mapana akoije Prabhu ga lamchat mana niyagi tamna mangolomda akoigi lamchat phattaba lamchat makhaido thadong ningai ki lambi ado haweba madugi khongthang adu buneba ikoina sengdokpiba akoina sanctification haibse asengbagi di sanctification haibigi arthadi akoina Prabhu Jesu Christ khangring de akoina tawramba pap akoigi punsida pap akoije papi ngaktane akoina tawriba pap khudangma ado ishor ki thaujan ishorna pibiba pangal sakti gi mapana thawai asengbadu gi mapana aikoina tamna thadokpaduneba ai huralamba ido hurama thadokpa mitumyo lanaramba ido mitumyo lanaramba laimuti khurumba ido laimuti khurumba thadokpa wanghang changdu dabang ido minungsi khangdaba aise minungsi khangakpa adugi thabak adubuneba aikoina sengdokpa haije akoigi punsida lairamba papsingdo ishona akoigi punsidagi mahaki thaujan aduga thawai asengbi mapana lauthokpa adubuneba akoina sengdokpiba haibse masi sengdokpiba yaudnadi ishona chumanbi khraba mipum khudama ishona ju sengdokpigani haibsineba masi punama ishogi thaudangni koi kamaina sengdokpibra haibse akoi chumanbibasu thajabigi mapana chumanbi sengdokpibasu thajabagi mapana sengdokpibaneba animak ishogi thabangni papi aikoina ngamdabdo ishogi thaujanga loinena aikoina tawbaneba ishoga tawminabaneba isinausa aduna x bakhonchapa singi 20 ga 6 ki tarani panda asumna hai basigo basida makhoi mit panghanaba ide aikoina papi aikoina pap tawbuduna afaba asumba ranba karino khangdabdo aikoina khangaleba hujiti ishoda nongna popigi mapana hai amusung makoina amambadagi manganda olagnaba ngo aikoina papta hinglamba punsidagi asumba lambida dharma semba lambida langnaba amusung saitangi matiktagi ishoda olagnaba aikoina pap tawringi matamda saitangi minai ore saitana haibdu ile adubu chumanbiba ishona aikoibu chumanbiba mangonda thajabi mapana chumanbibigi mapana mo aikoi ishorda matik ole ishorda sakti ole haibneba ishogi sakti do ole saitangi makha polambadegi ishogi makha do oire madudi makoina pap kopiba phangnaba amusu engonda leiba thajabigi mapana sengdokpikraba misingi marakta phompham thokpa adu phangnabaneba masi karigino khoigi pap kopirani pap kopiba habjini sumanbibani adugi mathungda amuk kaidoba khoiba sengdokpiraneba hairiba ishona kopikhraba pabdu khoigi punsina thadokpa ngamnabaneba masi thadok toje keno masi thadokpigi mapana khoigi phangpham thokpa adu phangnabane amne khoigi phangpham thokpa ibdi keno arang khubam habjineba shona khoida piba pamba arang khubam do phanganeba ahambada sumanbiba dugi mapana khoije amuk sengdokpirani
haidi aina tawramba phataba pap to ishona kopire ishona kopi khraba pap sing ado agi punsi degi amuk lokthodi adugi matungda loktho matungda kaidawni aikhoida arang kubam bine masi kaino thajabigi mapana suman biba haina khangnai John 17:17 da jo sunai nahaki achumba aduna makhoibu sengdokpiu nahaki wadi achumbani nahaki wadi achumbani haje aikhoibu sengdokpiba haibdi kanagi mapana ishorgi achumba wahina sengdokaneba achumba duri karino ishorgi wahineba aikhoina bible paba adugi mapana ishorgi bible paba bible na aikhoida phattaba paba haibsi karino takani ishorgi achumba lambi karino haibsi aikhoida mayekna bible na takani tawgadaba thabak tawroidaba thabak ingadaba yathang iloidaba yathang haibse ishona aikhoida khangangeneba adugumba ishorgi wahi pabado khangakpado adu kanagi mapana aikhoina thajaba adugi mapana ishorigi shakti niraga ishorigi thawjan niraga aikhoigi punsida thadokpa ngamhale aduni ishorgi wahaije yamna aiko masi asumba adugi mapana asumba ishorgi wahi bible gi mapana aikhoida sengdokpiba phame 1 Corinthians 1 gi 30 da jo asumna hai mahaki mapana na khoina Krista Jesu da lai hari akoida mahaki mapana Jesu Krista da lai shogi mapana lai mahangna aikhoigi dama ishordagi oiba loksing aikhoje ishorda loksing ohele dharma senba sengdokpiba amsung handokpiba mapu ohenbire hamni hango sida Prabhu Jesu Krista je aikhoida loksing ohele aikhoigi dharma senba ohele aikhoigi sengdokpiba ohele aikhoigi arangkubam handokpiba ohele hamne Prabhu Jesu Krista je habi masida sengdokpiba habje akoi am maru oi aduga amuk 1 Thessalonians 5:23 da amu asumne e ingthabagi ishor masamana nakhoibu pomsoeng sengdokpisanu ham ishor nei khoida pambadi aikhoigi punsida tawriba phattaba pa makhaido khoigi wangang sangang lamcha sajat khoigi pungningda khaliba phattaba pa mage khoigi punsida tawriba pa makhaije masidagi ishor nei khoije mapung phana sengdokpa pame haibadi mapung phana aigi punsida tawriba phattaba makhaido mapung phana lokthokhiba aikhoigi punsidagi lokthokhiba ambeba papi aikhoigi punsidagi papi aikhoina masi punamak thadokpa pam thadohanba pameba masi thadonningai shakti di aikhoigi pangana leithe kanagi mapana Prabhu Jesu Krista gi mapana magi grace asigi mapana aikhoida ngami haise sida hai sengdokpisunu aduga aikoi ibungo Jesuna lenglakpa matamda mahana na khoigi Thawai hingba amsong hasangbu amakpa leitana thambisanu wayamneba masida isnausa yam maruwai khoigi Thawai hingba amsong haksangbu amakpa leitana khoigi pungning haksang Thawai khudingmakse ishorna mapung phana sengdokpibado aikhoina paameba khoina mathangda mu yengsi Hebrew 2 gi 11 da thumna hai maramdi mi shimbu sengdokpiba mahaka sengdokpiriba makhoigi amatani sengdokpiba mahaka ishorga aduga sengdokpikraba aikhoigi amatani haba pap sengdo ishorna aikhoidagi pap sengdokpi pap lokthokpi pap kokpi pap lokthokpi haba aduga aikhoidagi mu pap lokthok ishorna aikhoidagi pap thokrabaje aikhoiga amata oire pungning wakhal amthama oiraneba ishorga aikhoiga pungning manati se karigino haiba matamda aikhoina pap thadoktabagi aikhoibu sengdoktabagi ni hane maram asigidama mahana makhoibu machimna ko ikaide shonda sengdokpikraba mising ase Prabhuna sengdokibra aikhoije mahaki machimna ni habida Prabhuna ikaiba hauti hasida aduga Hebrew 12:14 da sai mi puna maka ingthana aduga sengna lainaba hono madu yaudrabde mi kana matna ishorbu uba ngamloi aduna asengba haiba waise karino haibadi English ta holy haiba waise sanctification haiba waiji gi tamne copy ba haibsina justification ne sinausa sina masina haribidi mipung khudimaka asengba chika loina na mipung khudimaka ingna singna layu haibne aduga asengba sida haije madu yaudra mi kanamtan ibungo bu sengan bangamoy without which no man shall see God haibdi asengba yaudra mi kanamtan ishobu ubungamoy haibne aikhoije isnausa asengba haibdi aikhoina papi oina aikhoina punsida pap sum tawduna leiraga amot pap tawbusina aikhoibu mola leba
ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤ ꯃꯣꯠꯍꯜꯂꯦꯕ ꯍꯥꯏꯔꯤꯕ ꯃꯣꯠꯍꯟꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯞ ꯊꯧꯔꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯣꯠꯍꯜꯂꯒ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯎꯕ ꯐꯪꯉꯔꯣꯏꯕ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯎꯕ ꯐꯪꯒꯦꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯥꯞ ꯑꯁꯦ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄ ꯁꯦꯡꯗꯣꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ 1 Peter 1:15-16ꯗꯁꯨ ꯍꯥꯏ ꯑꯗꯨꯕꯨ ꯅꯈꯣꯏꯕꯨ ꯀꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯕꯒꯨꯝꯅ ꯅꯆꯠ ꯅꯇꯧ ꯄꯨꯝꯅꯃꯛꯇ ꯅꯈꯣꯏ ꯑꯁꯦꯡꯕ ꯑꯣꯏꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠꯇ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯣꯏꯌꯨ ꯃꯔꯝꯗꯤ ꯃꯁꯤ ꯏꯗꯨꯅ ꯂꯩ ꯅꯈꯣꯏ ꯑꯁꯦꯡꯕ ꯑꯣꯏꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯅꯤ God is holy ꯏꯁꯣꯔꯗ ꯄꯥꯞ ꯂꯩꯇꯦ ꯑꯃꯛꯄ ꯂꯩꯇꯦ ꯐꯠꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯁꯣꯔꯗꯤ ꯑꯐꯕ ꯙꯔꯃ ꯆꯦꯟꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯊꯧꯖꯥꯟ ꯍꯩꯕ ꯉꯥꯛꯄꯤ ꯍꯩꯕ ꯄꯨꯝꯅꯃꯛꯅ ꯄꯤꯛ ꯊꯜꯂꯦ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠꯇꯣ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯗ ꯂꯩꯒꯗꯕꯅꯦꯕ ꯈ꯭ꯔꯤꯁꯇꯥꯟꯅꯦ ꯍꯥꯏꯔꯒ ꯃꯤꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯊꯧꯖꯥꯟ ꯍꯩꯇ꯭ꯔꯕ ꯑꯗꯨꯒ ꯐꯠꯇꯕ ꯋꯥꯈꯜꯅ ꯈꯣꯡꯒꯣꯏꯅ ꯏꯔꯣꯏꯅꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯃꯤ ꯀꯧꯗꯦꯕ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯥꯏꯪ ꯄꯥꯟꯕꯒꯤ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯄꯥꯞꯀꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯁꯦꯡꯅ ꯂꯩꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯝꯈ꯭ꯔꯦ ꯄ꯭ꯔꯚꯨꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯆꯨꯝꯃꯟꯕꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯇꯝꯃꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯀꯥꯎꯔꯣꯏꯗꯕꯅ ꯄ꯭ꯔꯚꯨꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨꯁꯨ ꯁꯦꯡꯇꯣꯛꯄꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯝꯕ ꯏꯁꯣꯔ ꯈꯪꯅꯤꯡꯗ ꯇꯧꯔꯝꯕ ꯂꯩꯔꯝꯕ ꯐꯠꯇꯕ ꯄꯥꯞ ꯃꯈꯩꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯅ ꯇꯧꯔꯝꯕ ꯄꯥꯞ ꯃꯈꯩꯗꯣ ꯏꯁꯣꯔꯅ ꯀꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯗꯁꯨ ꯊꯥꯗꯣꯛꯄ ꯉꯝꯅꯕ ꯁꯛꯇꯤ ꯄꯤꯌꯦꯕ ꯅꯧꯅ ꯄꯣꯛꯄ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯍꯤꯕ꯭ꯔꯨ 10:10ꯗ ꯍꯥꯏ ꯃꯁꯤꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯀꯠꯄꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯕ ꯑꯁꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯄꯥꯟꯅꯅꯤ ꯍꯥꯏꯁꯦ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯃꯄꯥꯟꯅꯤ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ we are sanctified through the offering of the body of Jesus Christ ꯍꯥꯏꯕꯅꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯀ꯭ꯔꯣꯁꯇ ꯀꯠꯄ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯝꯕ ꯄꯥꯞ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯧꯔꯝꯕ ꯄꯥꯞ ꯑꯗꯣ ꯃꯁꯤ ꯄ꯭ꯔꯚꯨꯅ ꯁꯤꯕꯤꯕꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄ ꯉꯝꯍꯜꯂꯦꯕ ꯃꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯆꯨꯝꯃꯟꯕꯤꯔꯦ ꯑꯩꯈꯣꯏ ꯅꯧꯅ ꯄꯣꯛꯑꯦ ꯊꯋꯥꯏ ꯁꯪꯕ ꯄꯤꯕꯤꯔꯦ ꯃꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯉꯝꯃꯤ ꯍꯦꯕ꯭ꯔꯨ 13:12ꯗꯁꯨ ꯍꯥꯏ ꯇꯁꯦꯡꯅꯃꯛ ꯖꯤꯁꯨꯅ ꯃꯁꯥꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯃꯤꯁꯤꯡꯕꯨ ꯁꯦꯡꯗꯣꯛꯅꯕ ꯊꯣꯡꯖꯥꯎꯒꯤ ꯋꯥꯡꯃꯗ ꯑꯋꯥꯕ ꯈꯥꯡꯈꯤ ꯍꯥꯏꯕꯅꯤ ꯌꯦꯡꯀꯣ ꯁꯤꯗ ꯊꯣꯡꯖꯥꯎꯒꯤ ꯋꯥꯡꯃꯗ ꯋꯤꯗꯥꯎꯠ ꯗ ꯒꯦꯠ ꯍꯥꯏꯕꯒꯤ ꯑರ್ಥꯗꯤ ꯖꯦꯔꯨꯁꯥꯂꯦꯝ ꯂꯩꯔꯤꯕ ꯒꯦꯠ ꯑꯗꯨꯒꯤ ꯖꯦꯔꯨꯁꯥꯂꯦꯝꯒꯤ ꯃꯄꯥꯟꯗ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯊꯥꯏꯅꯒꯤ ꯃꯄꯥꯟꯗꯗꯤ ꯏꯁꯣꯔꯒꯤ ꯁꯦꯡꯆꯨꯔꯤ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯃꯥꯒꯤ ꯀꯣꯠꯌꯥꯔꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯌꯥꯎ ꯈꯨꯗꯤꯡꯃꯛꯁꯦ ꯍꯥꯠꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯀꯩꯒꯤꯗꯃꯛ ꯄ꯭ꯔꯚꯨꯅ ꯑꯗꯨꯒꯤ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤ ꯍꯥꯏꯕꯅꯦꯕ ꯏꯆꯤꯟꯅꯥꯎꯖꯥ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯄꯨ ꯀꯣꯛꯄꯤ ꯑꯗꯨꯒ ꯄꯥꯞ ꯀꯣꯛꯄꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗ ꯇꯧꯔꯝꯕ ꯄꯥꯞ ꯑꯗꯨ ꯃꯍꯥꯛꯅ ꯊꯥꯗꯣꯛꯄ ꯉꯝꯍꯜꯂꯤ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯁꯦꯡꯗꯣꯛꯄꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯈꯨꯗꯤꯡꯗ ꯀꯥꯎꯒꯨꯝꯁꯦ ꯑꯌꯥꯝꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯒꯤ ꯄ꯭ꯂꯥꯟꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯔꯥꯝ ꯈꯨꯃꯟ ꯐꯪꯈ꯭ꯔꯦ ꯃꯁꯤꯗ ꯂꯣꯏꯔꯦꯕ ꯃꯗꯨ ꯅꯠꯇꯦ ꯄ꯭ꯔꯚꯨꯅ ꯁꯤꯕꯤꯕꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯄꯥꯞ ꯊꯥꯗꯣꯛꯄ ꯉꯝꯍꯟꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯀꯥꯎꯒꯨꯝꯁꯦ ꯃꯁꯤ ꯑꯆꯪꯕ ꯏꯁꯣꯔꯒꯤ ꯑꯐꯕ ꯒꯣꯁꯄꯦꯜꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯁꯦꯡꯗꯣꯛꯄꯤꯕꯅꯤ ꯑꯩꯈꯣꯏ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄ꯭ꯔꯚꯨꯗ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕు ꯅꯧꯅ ꯄꯣꯛꯍꯟꯕꯤꯔꯛꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯕꯤꯒꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕꯤꯔꯒ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯀꯟꯁꯥꯏꯟꯁ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯑꯐ ꯐꯠꯇ ꯈꯪꯅꯤꯡꯉꯥꯏꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯉꯥꯡꯕꯤꯔꯅꯤ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯄꯥꯕꯗꯨꯒꯤ ꯃꯄꯥꯟꯅ ꯈꯪꯍꯜꯂꯛꯀꯅꯤ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯛꯀꯅꯤ ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯊꯥꯖꯗꯨꯅ ꯏꯁꯣꯔꯗ ꯃꯈꯥ ꯄꯣꯟꯖꯔꯒ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯄꯥꯞꯇꯣ ꯊꯥꯗꯣꯛꯄ ꯉꯝꯍꯜꯂꯦꯕ ꯃꯁꯤꯀꯣ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯒꯅꯤ ꯃꯁꯤꯅꯦꯕ ꯁꯛꯇꯤꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯌꯥꯎꯗꯅꯗꯤ ꯀꯅꯥꯝꯇ ꯁꯦꯡꯗꯣꯛꯄꯤꯕ ꯍꯥꯏꯁꯦ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯅꯈꯣꯏ ꯈꯔꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯈꯣꯏꯕꯨ ꯆꯥꯝꯊꯣꯛꯄꯤꯔꯦ ꯌꯨ ꯑꯥꯔ ꯋꯥꯁ ꯍꯥꯏꯕꯅꯤꯀꯣ ꯆꯥꯝꯊꯣꯛꯄꯤꯕ ꯋꯥꯁ ꯍꯥꯏꯕꯗꯤ ꯖꯁꯇꯤꯐꯥꯏഡ് ꯍꯥꯏꯕꯅꯤ ꯅꯈꯣꯏꯕꯨ ꯆꯨꯝꯍꯟꯕꯤꯔꯦ ꯅꯈꯣꯏ ꯄꯥꯞ ꯀꯣꯛꯄꯤꯔꯦ ꯅꯈꯣꯏꯕు ꯁꯦꯡꯍꯟꯕꯤꯔꯦ ꯕꯠ ꯌꯨ ꯑꯥꯔ sanctified ꯑꯗꯨꯕु नखोइबु सेंगनबिरे हैमने चामथोकपिरबा मतुंगदा अमुक सेंगदोकपिरेबा चामथोगदि अखोइ सेंगबा ताबनि निसिनावसा इरुजा थोकट्रिङैदा अखोइ मोले अखोइ इरुजा थोए अखोइ पुंसिदा तौरम्बा पाम मयामदो कैदबा प्रभु जीशु ख्रिस्ट इ मपाना चामथोए
samthokpire samthokpire kadi huram do samthokpire khalak padu samthokpire mi hobo mitu mi ala na bado ina torom do prabhu igi mapana samthokre habdi ai gi punsida laitre habdi ai tawdre habne madu shengdokpiba kaweba masi ko ekhoina kawroi de base masi bible na habi bane ibungo jisu christ gi mingda amsung aikoi gi ishor gi thawai na khoi bu suman bire habse shogi thawai na khoi bu suman bire khoi ji shogi thawai mapana khoi bu shengdokpi aduga suman bi habse aikoi masi matam khuding da aikoi kawgum se aduga amuk sidai Romeo 15 gi tratuk te jo hai atopa ja singda ina Christ Jisu gi thogol tawba oinanaba shogi aphobo paw gi thogol tawba oizare adubu thawai asengmana sengan khraba atopa ja sing adu ishona yaba kana pot oinanabani thawai asengmana sengan khraba habni akhoi Christian oiba Gentile sing orju akhoi Christian oiba ese thawai asengmana sengan bi khrabni hairi ba thawai asengmana sengan bi khraba mi atopa ja sing orju Gentile sing orju isho khangda borsu akhoi orabsu masi karigino haitadi ishoda thawai asengmana sengdok khraba mi je ishoda kana pot ishona yaba kana pot oinabani akhoi je ishona akhoi thaina manda yaw khatpa orju amakpa leitaba andu dak leitaba pajaba do katleba akhoi ju akhoi gaksang ni ishoda kat kyai tadi akhoi na lainamba pa makhai do prabhu jisu ki ji mapana samthokre samthokram do sengto akhoi na thadokram matungda akhoi je ishoda aseng makana porama habido oireba adudi akhoi yengje ko thawai aseng na akhoi sengdokpi thajam mapana akhoi sengdokpi habje akhoi na muk khange adu oiba tarbi thawai aseng base kana da thawai aseng ba pibi ge christian oiba khuding mo thawai aseng ba phanggadara mipung khuding mak te akhoi na kawroi do oyodi tang pandam norok ta sakadaba mi sagada saliba mi phung tang pada laidiba me pung khudimak se thawai aseng bana mi pung khudimak ta thawai aseng bana ngangbi ba loina ngangbi ko adubu mi pung khudimak ta thawai aseng bana ngangbi ba tarasu mi pung khudimak ti thawai aseng ba phangde maramdi karino kanada pi have do ko yengjeba masida hiram sing asigi maramda ekhoina mahaki saki singni aduga ishona ma bu haiba inbasing da pibiba thawai asengba aduna sumasigi sakhini hai ishona kanada pieba God had given to them that obey him haiba inba missing aduda thawai asengba pi hai haiba inba thawai asengba ngangba masi mitu miwala nabani masi mi hatkanu haibani laimoti kurum guna haibani masin chiba nganganu haibani oidaba nganganu namana pananga haiba ilu haibani mi hatkanu mingonda saugunu kalakanu mihogunu haibaje thawai asengmana ekhoida hairakhaneba adu hairiba thawai asengbaduna haibado ekhoina inba taragadi thawai asengba ekhoigi thamoida la laigineba chinau sa bible na haibni ekhoigi haksangje ishogi laifamneba thawai asengbagi laifamneba adoi tadi thawai asengmana kanada laigini haibanda asengba mi pap toba amot mafamda tukachama mafamda ishona laite thawai asengbana laite haibse ekhoina pawgumse adodi mu yengche ekhoije karamna suman bibra ekhoina karamna ekhoige pap kopibra karamna ekhoi arang khobam pibibra aduga ekhoi karamna sengdok pibra haibse ekhoi mu yengminase jam jamna ina ngasai haikre Romans 1 gi 16 18 da maramdi aina Christ gi apaw pawgi maramna ikaibele jede maramdi madu thajaba mi khudingna arang khobam pangnaba ishogi pangani ahan bada judish imsung greshing dane maramdi Prabhu Jisu na ekhoi gidam cross sibi ba se kana gidam to ekhoi gidam teneba kana gi aran kubamgi haireba cross sibi sing mapan ekhoi gi pap kopi ba phangneba haibadi ekhoi gi aran kubam do masigi mapan pi maramdi masi ahubadi ngi roi phawa thachibi mapanna oiba ishogi dharma chemba du phungdole aduga ishogi aphawa pawda yawribse dharma chemba karamna papi oiramba ekhoije Prabhu Jisu Christ gi igi mapanna samthokpiraga ekhoida karamna dharma chemba ohingini dharma chemba haibadi snausa pap haibani pap ke onna teinamni dharma chemba pap tokdaba haibadi ishogi wayan jathang tara du thugaidaba aduneba adu haidaba wayan jathang thugaidaba wayan jathang inba haibse thawai asengbi mapana ekhoina thawai asengbana haibadu inbadugi mapana khoing ngambane ba snausa akhoi pangana nate ishogi thawan grace ki mapana ni masigi maramdasu akhoi kona makhata namu fajana ni najarakani adubu aina samna sida haibni dharma chemba haibse wainda thangak thaba mi amta dharma chende haibdi pap to mi amta dharma chende pap haibdi ishogi wainda thang thuga haibdo pap ne ai punsida pap to na leiraga ai dharma chende haibse sungya yaro
masidi Bible na yade ko hairiba dharma semba je ishogi afaba gospel phangdole masi ikibum ni dharma semba mina thajabi mapana hingani hamni dharma semba mi je kanagi mapana thajabi mapana hingani habe je khoi kaugum seba dharma semba habdi pap kopi ba phangraba sengdokpi kirba mi do dharma semba ni pap tokdaba mi do dharma semba ne makhoi gi phattaba adu achu aduna achumba adu thingba ishoning da bam sung dharma senda ba mi puna ki matar ishona ma ki mai hona sa badu sarga da gi phongdok le aduga ishona kawre da bam di phattaba mi papi oiba ekhoi je phattaba wicked papi oiba pap tokduna leiba ekhoi je ishona ko adum lei tardi mangna prabhu na ekhoi gi dam cross ta pangting duna sibi kre masi mapana khoi gi pap kopi kre ekhoi warang ko bam pi bire aduga ekhoi bu sengdok pi re hairaga ekhoina pap tokduna leiraba khoina prabhu na cross sibi usna arang ko bam phangna kesu tom nga leite idi pap tro su kesu kai de na leiraba adugumba mi aduda ishor gi asaw haidagani ham masi aroiba matam haidagani aduga mukho yengse 1 John 1 gi 9 da jai masi yam khangnar ba ekhoine ekhoi gi pap sing haidok chrakadi ekhoi gi pap sing ado mahana kopi gani aduga pap punama dharma senda ba haibadi dharma senda ba punam thagi ekhoi ba sam thopi gani haibadi pap punam thagi ekhoi ba sam thopi ba khoina pap haidok chrakadi ham aduga Ephesians 1 ki 7 da ju Prabhu Jisu Christ gi gi mapana ekhoi bu handokpiba ekhoi gi pap kokpiba do phangi habne ba masine ba khoina pap kokpiba phange adugi matungda ekhoi bu jo mu sengdokpiba ne ba khoina silare asmai tawtana ekhoi bu ishona suman biba mi ado ishona ju sengdokpi ba khoina kawro sengdokpiba jo ishogi thabangni suman biba jo ishogi thabang ne ba ishona suman bi khraga pap kokpi khraba mi arang ko bi khraba mi ado Thawai Asengbagi Mapanna mang nongno pohongane ba nongno popotu gi Mapanna ekhoina kaidawa pap toi thadrokani ishogi wain ja thangba kai loin enba ngamni mase kudang mai khoi pangan nate ishogi thaujan grace atu gi Mapanna ni sidang yengji ko ishona ekhoina pap toring de ishona ekhoi bu sumanbi matam kudum de ekhoi bu sumanbi gedra haibni sida exodus khongsamba kulum de gi tareta aran ba thabak de gi nahak labna leyu haibni aduga nahangna mara leitaba amsung dharma Senba mi busu hatkanu maram de aina ishoning da ba mi busu malo hai ishoning da ba phatta mi papi busu malo hai ne pap to guna le ba mi do ishona sum malo hai ba shona ai khoi prabhu da sangar so ai ki pap khotang khloina prabhu da sangar so ai pap kopi ra ga ai ne ai gi hauki ba punji da prabhu da sangar ba matung da pap kopi ra matung da ai na hauki ba punji da tawri ba ai gi phatta ba hawangang changalam tha sa da pap sing do thaduk ta taragadi ishona ai makhata na kopi bodo lairoi sinabsa kho ekhoina maduni ekhoina matam khuding da andum ekhoina ishogi kopi bodo phangye di ekhoina pap to thadokadabne ekhoina pap to ishogi thawjani Mapanna haibasi masini aduga Deuteronomy 25 ki 1 da saise mi singi marakta yenaba lairaba amsung wan bi naba makhoi laklabadi wain mapusingna makhoi bu wan gani aduga makhoi asumba missing bu suman bigini mara leiba missing bu maran bigini mara leiba missing adi sida English Manipur have English na wicked have condemn the wicked pap to mi phattaba mi ado madu chumhalo heba ishona matam kuding da ishogi sarga da wayan ba matam da su ishona minuksi achok da matik chang ishogi mafam da kopi ba ngam da ba leite pap leite sengdokpi ba ngam da pap leite adubu aina aigi punsida pap to anum tawduna leiragadi ishona ekhoi chumhalo heba matam khuding da khon kawre dabni aduga Proverbs 17:15 da hai shoning da babu phatta babu sumaliba mahak amasung dharma chambu lalaliba ma mokhoi ani mak samana na yoba gi phonda tukusamne masi tukusai ko shogi mafam da dharma chamba mido masi khona dharma chamba mida maran lalan ba tahlaba aduga pa to ba midu suman ba taraba ri time kwanda chanani bu wenje masi shona tukusai hamni shogi mafam da jo aduga Isaiah 55 gi 7 masina roibe tek shoje masina habje shoning da ba misna masagi lambi puning phattaba misna masagi wakhal sing thadok chunu okone yoba da halakchunu aduga mahangna makhoi da chanbi ba phangjagani mahangna aikhoi gi shor da halakchunu maramdi mahang mapung phana ngak pi gani khoina phattaba pap mayam torom sinaw sa khoi phattaba papi ngak tani ngasi mak Prabhu Jisu Christ da khoi gi pap khudi mak loina na halakse
ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯇꯧꯈꯤꯕ ꯐꯠꯇꯕ ꯄꯥꯞ ꯃꯈꯩꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯁꯤ ꯊꯥꯗꯣꯛꯄ ꯉꯝꯅꯤꯡꯉꯥꯏꯒꯤ ꯁꯛꯇꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯂꯩ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯐꯝꯗ ꯂꯩ ꯃꯉꯣꯟꯗ ꯊꯥꯖꯕ ꯃꯄꯥꯟꯅ ꯃꯉꯣꯟꯗꯒꯤ ꯊꯧꯖꯥꯟ ꯅꯤꯁꯠꯁꯤ ꯑꯗꯨꯒ ꯊꯋꯥꯏ ꯁꯦꯡꯕ ꯄꯤꯕꯤꯅꯤ ꯊꯋꯥꯏ ꯁꯦꯡꯕꯗꯨꯅ ꯑꯩꯈꯣꯏꯗ ꯂꯣꯏꯅꯕꯤꯕꯒꯤ ꯃꯄꯥꯟ ꯉꯝꯒꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯀꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯆꯥ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤꯒꯤ ꯃꯦꯁꯦꯖꯁꯤ ꯏꯁꯣꯔꯅ ꯆꯨꯝꯃꯟꯕꯤꯈ꯭ꯔꯕ ꯏꯁꯣꯔꯅ ꯄꯥꯞ ꯀꯣꯛꯄꯤꯈ꯭ꯔꯕ ꯃꯤ ꯑꯗꯨ ꯏꯁꯣꯔꯅꯁꯨ ꯁꯦꯡꯗꯣꯛꯄꯤ ꯍꯥꯏꯕꯗꯤ ꯄꯥꯄꯤ ꯑꯗꯨꯅ ꯇꯧꯔꯝꯕ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯇꯧꯔꯝꯕ ꯐꯠꯇꯕ ꯄꯥꯞ ꯃꯈꯩꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯟ ꯃꯍꯥꯛꯀꯤ ꯏꯒꯤ ꯃꯄꯥꯟꯅ ꯁꯦꯡꯗꯣꯛꯄꯤꯗꯨꯅ ꯀꯣꯛꯄꯤꯌꯦꯕ ꯃꯥꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯇꯣ ꯀꯣꯛꯄꯤꯕ ꯆꯥꯝꯊꯣꯛꯄꯤꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯨꯔꯥꯟꯕ ꯇꯧꯔꯝꯕꯗꯣ ꯃꯥꯒꯤ ꯏꯅ ꯆꯥꯝꯊꯣꯛꯈꯤꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯨꯔꯥꯟꯕꯗꯨ ꯇꯧꯗꯨꯅ ꯂꯩꯔꯣꯏꯕ ꯇꯁꯦꯡꯅ ꯑꯩꯒꯤ ꯄꯥꯞꯇꯣ ꯑꯩꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯇꯧꯈꯤꯕ ꯄꯥꯞꯁꯤꯡꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏ ꯃꯄꯥꯟꯅ ꯂꯣꯏꯅ ꯀꯣꯛꯄꯤ ꯍꯥꯏꯔꯒꯗꯤ ꯀꯣꯛꯄꯤ ꯆꯥꯝꯊꯣꯛꯄꯤ ꯍꯥꯏꯈꯤ ꯇꯥꯔꯗꯤ ꯆꯥꯝꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯏꯗꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯅꯥꯒꯤ ꯃꯄꯥꯟꯅꯅꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅꯅꯤ ꯏꯆꯤꯟꯅꯥꯎꯆꯥ ꯅꯈꯣꯏ ꯑꯅꯧꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯣ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯐꯖꯅ ꯅꯩꯅꯃꯤꯟꯅꯁꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯛꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯃꯤꯟꯅꯁꯤ ꯀꯔꯤꯒꯨꯝꯕ ꯁꯔꯃꯣꯟ ꯑꯁꯤꯗ ꯅꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯅꯈꯣꯏꯅ ꯈꯪꯅꯤꯡꯗꯕ ꯌꯧꯗꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯅꯈꯣꯏꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯔꯃꯣꯟ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯄꯣꯠ ꯄꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯅꯠꯇ꯭ꯔꯒ ꯑꯦꯃꯦꯟꯗꯪ ꯑꯣꯏꯔꯁꯨ ꯅꯍꯥꯛꯅ ꯍꯥꯏꯕꯤꯌꯨ ꯃꯁꯤꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯆꯔꯤꯕ ꯑꯩꯉꯣꯟꯗꯁꯨ ꯄꯨꯛꯅꯤꯡ ꯊꯧꯅꯥ ꯑꯗꯨ ꯄꯤꯕꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯁꯣꯔꯅ ꯄꯣꯠ ꯄꯤꯕꯤꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯅꯍꯥꯛꯅ ꯅꯪꯉꯣꯟꯗ ꯆꯪꯖꯔꯛꯄ ꯐꯠꯇꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯈꯣꯏꯒꯤ ꯄꯥꯞꯁꯤꯡꯗꯨ ꯏꯄꯥ ꯏꯁꯣꯔ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯆꯥꯝꯊꯣꯛꯄꯤꯔꯒ ꯀꯣꯛꯄꯤꯔꯒ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯇꯧꯔꯝꯕ ꯐꯠꯇꯕ ꯃꯈꯥ ꯑꯗꯨꯁꯨ ꯊꯥꯖꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯅꯍꯥꯛꯀꯤ ꯊꯧꯖꯥꯟꯒꯤ ꯃꯄꯥꯟꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯅ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯄꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯇꯧꯔꯝꯕ ꯄꯥꯄꯤ ꯑꯃꯅ ꯇꯧꯔꯝꯕ ꯄꯨꯟꯁꯤꯗꯣ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯄ ꯉꯝꯍꯜꯂꯤ ꯍꯥꯏꯕ ꯈꯪꯍꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯗꯁꯨ ꯏꯄꯥ ꯃꯈꯣꯏꯅ ꯐꯠꯇꯕ ꯑꯩꯅ ꯇꯧꯕ ꯐꯠꯈꯤꯗꯕꯀꯌꯥ ꯂꯩꯔꯝꯂꯒꯁꯨ ꯏꯄꯥꯅꯥꯅ ꯀꯣꯛꯄꯤꯗꯨꯅ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯆꯗꯨꯅ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯦ ꯊꯥꯗꯣꯛꯄ ꯉꯝꯍꯟꯕꯤꯌꯨ ꯁꯩꯇꯥꯟꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕꯗꯒꯤ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯄꯥꯡꯒꯜ ꯁꯛꯇꯤꯒꯤ ꯃꯈꯥꯗ ꯍꯤꯡꯕ ꯉꯝꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ